ꯀꯗꯥꯏꯗ ꯑꯩ ꯆꯠꯂꯤ ꯃꯐꯝꯁꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯁꯦ ꯍꯤꯡꯒꯣꯜꯗ ꯆꯠꯂꯤꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯅꯕ ꯑꯗꯨꯗꯤ ꯑꯩ ꯁꯣꯏꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯁ ꯑꯦ ꯑꯉꯥꯡ ꯂꯝ ꯍꯦꯟꯒꯅꯨ ꯌꯥꯔꯣꯏ ꯌꯨꯝꯗ ꯂꯩꯍꯣ ꯑꯩ ꯌꯨꯝꯗ ꯂꯩꯍꯣ ꯑꯉꯥꯡ ꯅꯪ ꯑꯦ ꯑꯉꯥꯡ ꯂꯝ ꯍꯦꯟꯒꯅꯨ ꯌꯨꯝꯗ ꯂꯩꯍꯣ ꯅꯪ ꯄꯥꯕ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤꯗ ꯆꯥ ꯅꯪ ꯍꯤꯡꯒꯣꯜ ꯆꯠꯄ ꯌꯥꯔꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯩ ꯑꯩꯗꯤ ꯌꯥꯔꯣꯏ ꯆꯠꯇꯣꯏꯅꯦ ꯑꯦ ꯌꯨꯝꯗ ꯂꯩꯔꯝꯃꯣ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯛꯀꯦ Kanaga Mrs. Hanay no na magara. Masih angin bis. Kan gini madugo laki bo mali. Nang bo masayo pi sa kulo hudut tahlak to ngai bro. Au paba Lo, kita pamo wari yung sasi. Kay wano paba Lagi thawak to bo kam do. Asa nang thakal tawdraba ꯈꯪꯗꯦꯗ ꯏꯆꯟ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯁꯦ ꯅꯣꯏ ꯇꯥꯆꯧꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯉꯝꯗꯣꯏꯔ ꯉꯝꯃꯣꯏꯗꯣꯏꯔ Nang di interview du fajana thagi na to. ꯊꯕꯛ ꯑꯃꯨꯛ ꯊꯥꯒꯤ ꯈꯜꯂꯨ ꯇꯥꯊꯣꯛꯄ ꯐꯪꯅꯕ ꯑꯩꯅ ꯂꯥꯏ ꯑꯃ ꯈꯨꯔꯝꯃꯤ Cha tho si. Hoi. Si. Chân cái nó tồi. Ha 이제 Nang se thawai ni nung si bai tagini Ayokina numit ni numidangi na thajani Nang se thawai ni nung si bai tagini Ayokina numit ni numidangi na thajani Tamle chingi lamdam duda tahawi nangi khongulgi mami Tamle chingi lamdam duda tahawi nangi khongulgi mami Kairava thamoi se uduna la
ꯏꯆꯜ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯣ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦ. ꯀꯅꯥꯅꯅꯣ ꯑꯩ ꯏꯆꯜ ꯍꯥꯠꯂꯤꯗꯤ? ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯈꯥꯕ ꯒꯥꯔꯤꯗꯣ. ꯅꯪ ꯍꯥꯏꯁꯤꯅꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯈꯥꯕꯅꯅꯤꯀꯣ? ꯇꯥꯖꯧ ꯀꯥꯏꯗꯅꯣ? नत्रा नंगी गाड़ी ना नत्रा आई चनपी थोमगा आई चनपी लेखिद्रीसे गाड़ी की ब्रेक आ गई अरे सोईबा Ha. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯅ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯨꯡꯁꯤ. ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯗ ꯏꯃꯨꯡ ꯀꯌꯥꯝꯒꯤ ꯃꯤꯑꯣꯏꯕ ꯂꯩꯈꯤꯗꯕ ꯁꯤꯈꯤꯕ ꯌꯥꯎꯔꯤ. ꯔꯣꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯍꯟꯒꯨꯝꯁꯤ. ꯁ꯭ꯂꯣ ꯗ꯭ꯔꯥꯏꯚ, ꯁꯦꯐ ꯂꯥꯏꯐ. ꯊꯦꯡꯛꯁ.